Law Department fauna rule ngaktrabara loisangsina laingaksigi fazaraba machat salak sahandore prosecutor singna irregularity amasung unfairness sing check tobinaba wakat lagle democracy ge laingak lingliba India gi saruk ama oiriba Manipur dasu atai state singda masigi wahan thok laihanaba laingak pagum laingak lon sigi mapung oina ngaklok sing oiriba legislature executive amasung judiciary da mapangal kanna mating phudoktuna chana halakpana hauzik laibak sina ningtam laba matung chahi humbudraga mari sujilak laba phawbada laingak lon se kintharaktana hinglibane adubo pikliba state sidade laingak na prosecution department po hagot kangkhatpa ngamhandana ba thambagi mathakta law department faubana rule ngaktabagi thawong singna laingak sigi fazaraba machat salak sahandore laingak si mai pakna linglakpa chahi mari mapung pharakpagi kumon thoram tha asigi taraga mangada dumdam da chauna sinduna pangthokna khibagi harauk tayambagi inil leiringai cherakta nong makhak kanaraga tha asigi taraga tareta Manipur gi oina judiciary gi mapung oiba thodang loriba district court singgi public prosecutor singna secretary law gi thabak thawong singda kham thengna pendaba phongdorokpaga loinana prosecution department ta leiriba irregularity sing amasung unfairness sing check tawbinaba wakalakle asoiba aranba sing mitna sangsang ubadagi pelatraba aduga prosecutor gi service ta leibagi hongnaba laingak sibu masak phajahaningliba public prosecutor singgi wakattu chief secretary da address tawduna pisalakhibane wakattu da senior additional public prosecutor mangana punna khuyak piri wakattu na hai makoina phongdokliba wafam sing adu facts and circumstances ngaktane amasung aikhoi ge grievances sing cheksinna yengsinbiraga khanabiu haibasini maramdi January 12 ing lisingani kunmathoi dasu minister logi khuthangda chief minister da representation ama mangjaunana pisin khrei maduda haukiba chahi kayada tawbagumna prosecutor singi maraktagi senior most amada director of prosecution gi charge natraga appointment PBU haikibane adubu hojik phawbada appointment su piraktre charge su piraktre haire adubu phibam sida leiringa gi cherakta khangla khangjinda secretary lona February 13 2021 da thokpa order amana district and session court Thobal gi additional public prosecutor Pukhrambam Dhanakumar bu additional district and session judge fast track court Manipur East amasung West da transfer tawrakhibaga loinana additional charge oina deputy director of prosecution gi thabaksu look after tawnaba khangalakhi secretary logi thawong asi favoritism amasung irregularity sing mayek sengna utpani haire karigumba urgency gi tangai fadaba amasung mathau tabadagi deputy director of prosecution gi thabak sing yengsinaba look after tawhanaba khanba tarabasu masi senior most natraga most efficient oiba additional public prosecutor amada pigadabani haire hauzik Manipur gi oina additional public prosecutor taret leiribane deputy director prosecution gi thabak puhalakliba miyoi asidi khwaidagi youngest oibagi mathakta additional public prosecutor singi seniority gi lista serial number 6 ta laiba miyoi ni hairi adugi su mathakta hairiba additional public prosecutor ase supnatagi telaba chahi ani gi manungda thengkhang kayarakta hanjin transfer amasung posting pikhraba additional pp ni su hairi wakat serol asina makhata na haibada leiriba rule gi matunginna deputy director of prosecution gi appointment ase senior most additional public prosecutor da pigadavani natraga sahi taradagi tadana experience leiraba assistant public prosecutor dagi promotion da appointment pigadavani haibasini adubu additional public prosecutor asibu transfer amasung posting piba amadi deputy director of prosecution gi look after gi charge pisin bagi thavakse secretary lona himzikeli masing mason naina pangthokhiba thawongni haire maram sing asina state ki law and legislative affairs ki makhada leiriba prosecution department da junior most oiba additional public prosecutor bu deputy director of prosecution oina pick and choose policy da assign tawbagi thabak se control tawbiyo
अदुगा फेब्रुआरी 12 2021 दा सेक्रेटरी लोन थोखरिबा ऑर्डर से मॉडिफाई तौबियु अमसुंग असिगुंबा टेम्पररी अमदे अर्जेंट अरेंजमेंट असिदे फजबा अमसुंग अचुंबा मओंगदा सीनियर मोस्ट एडिशनल पब्लिक प्रोसिक्यूटर दगे खनगदबनी हाइरे वाकत चेरोल असिगी कॉपी सिंह चीफ मिनिस्टर लॉ एंड लेजिस्लेटिव अफेयर्स ऑर्डर असिबु थोखरिबा सेक्रेटरी लॉ मसामक अमसुंग डायरेक्टर प्रोसिक्यूशन दसु पीखे मतंग सिदा पलहौबा याबना डिस्ट्रिक्ट एंड सेशन कोर्ट थौबालदा एडिशनल पब्लिक प्रोसिक्यूटर डिस्ट्रिक्ट कम एडिशनल गवर्नमेंट एडवोकेट डिस्ट्रिक्ट मणिपुर ओइरंबा पुखरंबम धनकुमारबु डिप्यूटी डायरेक्टर ऑफ प्रोसिक्यूशन की थवक लुक आफ्टर तहनबगी ऑर्डर नंबर 7/2/86 GA/L पार्ट अदु सेक्रेटरिएट लॉ एंड लेजिस्लेटिव अफेयर्स डिपार्टमेंट की माइकईदगी सेक्रेटरी लॉ नुंगसीतोंबी अथोकपमना फेब्रुआरी 13 2021 दा थोखिबनी अमरोमदना मणिपुर की क्रिमिनल ट्रायल कोर्ट सिंगी यांगलेन सरू ओइदुना मपांगल हापकदोरिबा डायरेक्टर ऑफ प्रोसिक्यूशन की फम असे ngasidagiना चाही अहुम हेनबगी ममांग फेब्रुआरी 19 2018 की नुमित जुंगबा मतुंगदगी हौजिक फावबदा लेंगाकना हांगनदुना थमलकलिबने फम असिबु इकोन कोना आरके प्रतिमाना पुरमखिबने अदुबु महागना सुपर एनुवेशनदा फेब्रुआरी 19 2018 की नुमित जुंगबा मतुंग थबक्तगी पोथाखिबदगी ngasi फावबदा हांगदुना लेरकलिबा फम असिदा मेंशनबा याबा मतिक चारबा एडिशनल पब्लिक प्रोसिक्यूटर कोकथोंग अमा लेरबसु लेंगाकना मेंशनदना हांगनदुना थमलकपना वायल चथगदबा केसिंगी एक्यूसिंगी मायोक्ता लेपकदबा प्रोसिक्यूशन की खोंगफम चेलहनगदबा प्रोसिक्यूशन डिपार्टमेंट असे इसी सिहंदुना थमलकलिबने सैरक्सिदा अंडर सेक्रेटरी लॉ हेनरी आलेमो फ्रांसिसना मार्च 8 2021 दा सेक्रेटरिएट लॉ एंड लेजिस्लेटिव अफेयर्स डिपार्टमेंट की मखादा लेरिबा मणिपुर की पब्लिक प्रोसिक्यूटर डिस्ट्रिक्ट एडिशनल पब्लिक प्रोसिक्यूटर डिस्ट्रिक्ट एडिशनल गवर्नमेंट एडवोकेट डिस्ट्रिक्ट स्पेशल पब्लिक प्रोसिक्यूटर डिस्ट्रिक्ट अमसुंग असिस्टेंट पब्लिक प्रोसिक्यूटर डिस्ट्रिक्ट असिस्टेंट गवर्नमेंट एडवोकेट डिस्ट्रिक्ट सिंगदा अयिबा ऑफिशियल लेटर अमा पिरखरे मोस्ट इंपोर्टेंट एंड अर्जेंट हाइबा चेरोल अदु चीफ मिनिस्टर की ऑफिस तगी पिरखिबा इंस्ट्रक्शन तगी पिरखपनी हाइरखि चेरोल अदुना प्रोसिक्यूटर मयाम असिगी हौखिबा कुमजा 2017 18 19 अमसुंग 20 की ओइना सही मरी मरी गे मखोई की परफॉर्मेंस अचीवमेंट रिपोर्ट सिंग तेलबा नुमित मरीनी गे मनुंग मार्च 12 2021 फाउबगी मनुंगदा पिखलकनबा खंगलखि मसिसु क्रिमिनल केस सिंग गे स्टेटमेंट सिंग याउना मेंसिलकदबा फॉर्मेट मखल अनि थोकना पिरकलगा मदुगी मतुंग इन्ना मेंसिंदुना पिखलकनबा खंगलखिबने कनागुंबा एडिशनल असिस्टेंट प्रोसिक्यूटर सिंगना पिरकलिबा तेनख्रबा नुमित मरीनी गी मनुंगसिदा सही मरी की रेकॉर्ड सिंग असी पिखलक्त्रबा प्रोसिक्यूटर सिंग की मथक्ता सीरियसली लौगनी हाइनसु खंगलखि अंडर सेक्रेटरी लोगी मयुम मोरक चेरोल असिगी मतुंग इन्ना पब्लिक प्रोसिक्यूटर डिस्ट्रिक्ट मणिपुर नमसिगिदमक एडिशनल स्पेशल असिस्टेंट पब्लिक प्रोसिक्यूटर सिंगदा अयिबा चेरोल अममुक पिरक्तुना खंगलखिबना मार्च 10 2021 दने अदुगा रिपोर्ट सिंग अदुना मार्च 11 2021 फावगी सुपनतगी नुमित निनी पीरगा अरोइबा नुमित सिगी नुंगथेलगी पुंग मरी फावगी मनुंगदा पिखलकनबा खंगलखिबने मथक थोंगबा अंगंबा सिंगदगी ताउथरकपा अहकपा ऑर्डर सिंगदगी प्रोसिक्यूटर सिंगना मागी स्टेटमेंट रेकॉर्ड सिंग वार पुटिंगदा नुमित निनीगी मनुंगदा सबमिट तौनख्रबसु हौजिक फावबदा इसिंगदा लैतुम थादबदौना तुमिन्ना लैसिनखिबना होबे होबेदा सही मरीगी यामलबा रिपोर्ट सिंग कौखत्तुना येंखिबगे चपचाबा मरम सिंगी मतंगददे ngani isingni khangdre mau anobi oiribe law minister gi nakonda lawjanam pujanam khakta ubadage hena achumba chana kanglon rule ubangamdraba kharana lana paumelabra haibagi ningdol pomnare panba yabadi public prosecutor singi maikaidagi hangduna lehelakliba director prosecution gi phamase public prosecutor singi maraktagi ama khangat piduna mention biu haiduna chief minister da January 12 2021 da prosecutor taretna khuyek piduna pisinkiba cherol aduda prosecutor sing ase state asige backbone haina phongdokhibaga loinana investigating agency singna subordinate court district and session court special court singda wayal chathanabagi thangalakpa criminal case sing check tawduna yengsinbagi thabak tawgadabani haina su khudom bi thinduna takhi
investigating agency singna thangalakpa case record pumnamak mari leinaba court singda charge sheet natraga final report oina yaholakringai gi mangoina na case sing adu da yauriba material amasung documentary evidence sing adu fit oirabara natraga oidribara haibadu director prosecution na check tawgadavani karigumba ratification gi tangai fadaba leirabade mari leinaba investigating agency da amuk pithaduna semdok sadohangadavani adum oinama karigumba case record singi marakta scrutiny tahodaba amasung proper verification ratification tahodaba case sing de trial gi matamda maithiba nangbadage court na case sing aduge matik chaba proof piba ngamdabagi thodok sing thorakpa yawraklibani haiba wafam su phongdokhe matam kaktana ban tawgane tawuldagi bisnupur taba lambi ase sembinaba lengang na akaknaba matam ama pidriba phauba lambi ase matam kaktana ban tawgani haina tawbul welfare association gi maikai dagi phongdorakle